Russia amasung Ukraine gi landform hena fibam lusilakadoribra Russia gi maikeidigi Crimea amasung Russia faunariba Kerch Bridge asida Russia gi latest amasung khwaidigi advanced oibi air defense system ne hainariba S-500 Prometheus air defense system deploy tawkre nagalama romda hauji sonariba Russia Ukraine landform asida Russian side gi yauramba North Korea gi landmi ani hingna fadana Vladimir Zelensky gi maikeidigi puthoktina evidence onimiya mangda khangalakli Matam khara tumina laisiluraba matungda haukiba chei 2024 loisilakpagi matamdagi khangkan kan khalakkiba Russia amasung Ukraine gi landform asida anauba mayon kaya ama uba fanglare 2014 da Russia gi maikeidagi lausinkraba matam amada Ukraine gi territory oiramba haujiki Ukraine asigi southern thangba sarukta lairiba Crimean Peninsula asiga mainland Russia ga fawdo fawjin tawnabagi damakta Black Sea gi matakta sariba aduki matik yamna sanglaba Kerch Bridge haina khangnariba thong asida Russia gi maikeidigi handakta launch tawkiba S-500 Prometheus air defense system asi mafam asida station tawba horakre kilometer 18 sangba Europe gi oina khwaidigi sangba thong ama oibata natana Russia gi maikeidigi ngasi fawbagi oina khwaidigi yamna sangna sakiba thong asi hauji sonariba Russia amasung Ukraine gi landform asigi oina khwaidigi yamna maru oiba mafam ama oiri Hairiba thong asi Crimea hairiba mafam asiga Russia gi oina lairiba mainland asiga faunanabagi damakta amata ngairaba lambini maram aduna Crimea hairiba mafam asida lairiba Russian forcing asigi military gi oina mathau taba polamsing asi puthok pasin tawbada natana Crimea hairiba mafam asida lairiba miyoising mafam adugi citizen population sing asigi damakta mathau taba polamsing su hairiba thong asigi khuthangda porakadoribani Hauji sonariba Russia amasung Ukraine gi oipa landform asidasu Crimea hairiba mafam asigi oina yamna chawbo role amasu lairibani Masina maram oiduna hauji sonariba landform asida Ukraine amasung western countries sing asigi maikeidi kariguma chance ek fangbaga hairiba thong asibu thadatnabagi damakta yamna kana aduma khonaduna laki 2023 da ihan hanbo ina lana si haurakpa kuidringa gi matamda Ukraine gi maikeidi drone sizinaduna hairiba thong asida attack chathaki Ukraine maikaidagi chatarakiba attack aduda Kerch Bridge asi aduki matik yamna chawna damage laikibani matam aduda Russia gi maikaidagi aduki matik yamna telaba matamda hairiba thong asi semjinduna ngasi fawba thong asi bu tekta kaidana bagi damakta honaduna laklibani Kerch Bridge asi Crimea amasung mainland Russia asi fawnanaba amata ngairaba lambi oibana thong asi tatkiba matamda Crimea hairiba mafam asida lairiba Russian military gi oina lairiba power asida yamna chawba Mangzaba ama oiba kak natana Crimea hairiba mafam asi haujik lairiba Russia gi lengak amasung luching liduna chatliba Vladimir Putin gi maikeidi ngamlani haiduna 2014 da Ukraine dagi masibu annex tawduna laikraba mafam amani masigumlaba mafam asi amukka hana thong asi thudektuna loksinkiba taragadi haujik lairiba Russia government amasung Vladimir Putin gi oina lengriba lengak asida yamna chawba malemgi lairiba atopa country singi mamangda yamna chawba mixatiba amasu oigadoribani Maram aduna hairiba thong asi Russia gi maikeidagi ngamjabi thaduna ngak senduna hauji fawba lairibani thong asi bu ngak senabagi damakta laukatuna lakliba khongtang sing asigi anauba khongtang ama oina hauji fawbagi oina khwaidi yamna advance oiba air defense system ne hainariba Russian made S-500 Prometheus air defense system asigi mapung faba regiment ama hairiba thong asi hauji station tawduna thamba haukre Russia gi oina khwaidigi anauba air defense system oibada natana hauji fawbagi oina khwaidigi advance oiba air defense system amani hairiba Prometheus equipped S-500 air defense system gi regiment asi haukiba chei 2024 gi aroiba tha December gi date 18 da khaktamak launch tawkibada ngairibani masi launch tawkiba tha am fawba fardinga gi matam asida hairiba regiment asi mapung fana Kerch Bridge asida deploy torokpa haibasi hairiba thong asigi value asi kayamu yamna mamal laibagi haibadu akhona adabak masida hena khanglibani Prometheus equipped latest oiba S-500 air defense system asi hanadagi hena mapangan kankalliba asi aduki matik yamna advance oiraba hypersonic ki oiba khuzukhulai fawba yawna intercontinental ballistic missile fawba intercept tawba ngambagi capacity adu lei haidana fongdoklibani Mathangdana hauzik sonariba Russia amasung Ukraine gi oiba landform asida Russia amasung North Korea hairiba country anisigi marakta sign tawnakiba military agreement adugi makha taba oina hauzik sonariba landform asida North Korea gi oiba soldier kaya ama hauzik Ukraine gi soil jangsinuna lan thengnari haibasi mamangdagi anumak fongdokna laklabu wafam amani
Hꯧzik sonariba landform asida punna lan thengnabinariba Russian soldiers asibu Ukraine dagi lagliba lanmisingi maikeidigi sakhangna hawdabadagi hatpagi oiba thawdoksu aduma aikona pauche da thengnakre Ukraine gi maikeidigi su sonariba landform asida North Korea gi lanmi kaya ama hatkre haibagi wafumsi adumak tatdana phongdoktuna lakhibani adubu handaki matang asida hana leranba fibam adudagi yamna anauba mawong amada Russian side tagi hauzik lan thengnaba yauriba North Korea ki soldier anikak Ukraine ki soldier singi maikei ki faraba matungda hingna puthorakpagi oiba thawdo ama laikre hingna faraba North Korea ki lanmi ani aduda Ukraine ki maikei ki wangpang chathaba matamda makhal makha kaya gi oiba wafam sing phongdokpa laikre maduda soldier amagi maikei digi mahak makha tana North Korea da amuk hanna haningre Ukraine do oina laijage haibagi wafamsu adumag yauri Hairiba miyoi ani edu interrogation tawbu matamda wafam kaya ama thorakre adubu matang asida khwaidagi maru oiribasi hauzik Ukraine gi president oiriba Vladimir Zelensky gi maikei gi mamangdagi songnariba landform asida North Korea gi soldier asi yaure haiba wafam asi khangna hadaki matang asida makoi anibu interrogation tawbugi video asi putoktuna media singi mamangda putoktuna thawdu asigi matangda wawa lawalagliba masigi matangdani kiningai khara oiribasi Hauzik sonariba Russia amasung Ukraine gi oiba landform asida Ukraine gi maikeidigi US ki lanmi fawba yauna leiriba Europe ki oiriba country sing asigi lanmi sing asi yaubi nabagi damakta tharak nabagi damakta ngayak leitana adumak mateng ni duna lakhibani adubu hauzik sonariba landform asida Russia amasung Ukraine gi oiba landform oibanina masida atopa country singi lanmi sing asi directly yausilakpa taragadi Russia gi maikeidigi su tatharakadoriba attack adu Russia hairiba country asida NATO gi maikeidagi chatharakpa attack amani haina lawduna nuclear weapon forward sijinnaduna khwaidagi chawba landform ama ohengani haiduna lepa leitana adumak warning tawduna lakibani hauzik sonariba Russia amasung Ukraine gi landform asi ihan hana haurakpa matamdasu US gi maikeidagi makoigi oiba lanmising mateng tawnabagi damakta mafom aduda thajinbagi wafam kara thorakpa matamda Russia gi maikeidagi yamna chawba akanba warning thamkibasu adumak laiki Matam adudagi ngasi fawbada songnaduna lakliba landform asi Ukraine hairiba country asi NATO da su yaudribanina Ukraine amasung Russia hairiba country anisigi oiba landform atopa mafam yaudabida regional conflict amagi maongda yengnaduna atopa country singna makogi oiba landmising asi thadana lakhibani Russia gi maikeidagi hauzik sonariba landform asida Ukraine da Russian soil yaugadaba long range missile sing asi piba yaroi haiduna yamna kanna warning tawduna laklabasu handak Joe Biden gi oina election mighty krabo matungda Ukraine da long range missile pisilambagi oiba isusu hauzik leiribani masigi matungda Zelensky gi maikeidi mahakna puthorakliba video astina so tawningliba asi hauzik sonariba landform asi Russia amasu Ukraine khakdagi oiba landform nate hauzik sonariba landform asida North Korea hairiba Asia gi oiba atopa sovereign country asi dagisu lanmi laktuna Russia da mateng pangsenduna Ukraine da attack tawribani maram aduna songnariba landform asi Russia amasung Ukraine khaktagi oiba landform nate maram aduna Western bloc da leiriba Ukraine gu support tawriba US amasung leiriba atopa country sing asisu mahaku support tawnabagi damakta Vladimir Zelensky ki maikeidi yamna kanba pressure sing pirakpa yari songnariba landform asida Russia gi damakta North Korea ki maikeidi ki makogi lanmi sing tharaktuna lan thenariba asigumna Ukraine gi damakta Germany Poland natragana atopa country sing asidagi lanmi sing tharaktuna lan asi thengnarakpa taragadi hena chawthoraktuna mafam aduda Europe khaktagi oina yamna pikpa mafam ama khakta thengnaram landform asi adukumatik yamna chawba global conflict ama oiraktuna World War 4 bu oirakpa yabagi akiba aduni yamna kana phongdoknaribasi